Aikhoi lairik ningthina tamsi haiba MSF ki academic campaign asigi makhada ngasi fawba school gi oza awat apa amadi school gi fibam yengsinduna lakhi MSF na lengakta matam pumbada sotharaga lairiba school sing yengsinbinaba haizarabasu ngasi fawba lengakna midiyeng changdana leirakhi ngasi September gi tang ani English inganiga kunganithoi numit asida Imphal East District ki manung chana leiba the Poireikhongjin High School da MSF head office MSF Thobal District Committee gi thomi sing amasung school adugi Khoisaonaraba maheiroi ga punna maheiroishing asigi matangda kupna khanaki School gi watpana lariba oja sing asibu mamangdagi hauna thabiraknaba school adugi headmaster da maheiroi na kayarak hana haizaduna laklaba fawba ngasi fawba thabiraktana leire cherakasida headmaster masamak numit kharani laktaba thengnarakhi adubu MSF ki team na yengsiluba matamda ngasi khakta hariba headmaster asi transfer chatkhre haibasi leihoriba oja singdagi khangbangamki masigi mathakta oja sing so headmaster adugi transfer order adu ngasi khak khanglamki Oja tara hundoi khakna yamthraba maheiroi chaurakna chatruka tara rombu karamna lairik takpi tambiramgani haibasi yamna angakpa poi amaromda class 1 dagi 10 fawba school asida period amada oja tara changadoribani ani suba period adi karamba ojana mahut singani haibasini Khoisaonaraba maheiroishing school asida oja watpana maram oiraga lairik takpi raktabadagi leingakna piba lairik sing adubu numit khudinggi bekta haaptuna shum puduna lakpa asidagi bekta yaoba shingdu oja headmaster gi kada langshinkhhi takpi tambigadaba oja singna matam kuina lairik takpi tambiraktabadagi bekta yauriba lairik sing adugi kanafam leitraba ama oire lengakna lengaki maheiroishing singda oja awatpagi awatpa ngakta leibana tambiriba maheiroishing bu lairik mayek chattanaba illiteracy lengakna sille haibasi haimanba thokloi malemgi chawkhat lamjelda asigumba phibam asida leiraga karamna thengnagani haibasini lairik mayek chattana hingadabagi saruk sikhibana hena fai MSF na afaba maheiroishing kaya oiraknaba matam kuinagi mamangdagi ngasi fawba school sing yengsinduna lakli makhatana su atopa maheiroishing singdasu yengsingani loinana awatpa oja sing asi athuba matamda thabirakadabani haina mari leinaba singi pukning chingsilakli Kunai amabu chokhalan ge haibadi education sector sina chokhatpa malem ga manaba kunai ma pore haibase punamang khanga wakhomni adubu ngasidi illiterate oinaba likely su haitaba kunai ma oinaba legang na sinba ja simadi khon Manipur student federal MSF na koi ngai ta phongdokni haribo oja sing atu matamna thabiro haribo principal leitaba school city principal thabiro adagi amuk angang sing da class 1 dagina class 8 kokta maybe mingi koi gi chap pijaba sibu koi tha ama mukti chang sujalawani pijadabgi haibidi oja watpa amadi haiba gi laiba phibam asigi awatpagi awatpa lekon maram orkana maheiroishing senagadra maheiroishing gi class pu lawgadra haibagi oja sinjo chamam na bamboe sina maram orkana Manipur Student Federation MSM to matamda lengakna haiba oja sing koigi awat oja sing thabirakadongni kunai ama kannabagi damakta oja sing wat handnaba sembiu hansim MSM kamjari